Matamgi Manipuri Wari channel asibu tabiriba khwai pumnamakpu taramna okjare ngasisu mayamgidamakta puduna lakjare Nungshithoibi marisuba tangkak Manipur film industry ki oina hojik mayamna pamnariba amadi sakhangnariba angang ahal khaktana magi film magi album yengdaba khangdaba mata yaude Magi maming pupan krabadi loire ahalso angangso adu film da kaida uriba magi saktam duga asing basigadi kaya da ketnariba single sofa duda hiyangamba makuta che khara paiduna leiri nakanda nupa macha amaso leple Nelly hiyangamba da yengna Mr. Hiyangamba ayadombo yamna respect tawje tasengna noigi film gi project tubo hantana khanbagi wana chade hauji aigi project amata paiba ngamjaroi maramdi aigi hana parakba loisindriba pending da leriba mayamse loisandana aina adumuk paiba haise hauji leriba pending singsi director producer singna saugadaba wani aduna ay noigi project to accept tawba ngamjaroi hiyangamba magi hainabi machindu faina chinglaga haifet nui sora sangba muktang hondoklaga wase ngasaidagi hanjin haiba tahale tawrise aina ngasai haikraba waduda loina yaukrabani project ashida nangbo tokpa project mayam ama leiribado lepaga aigi si tawgadabani haina ai force di tawchakide adomna hena gyan su taramgani haina kale fare nangna sanglo yarabani na it's okay project asiga chanagadaba matik chabi ama tijake and Miss Nelly Sarakaibe Masimadi matang pumnamakta remind tawbiyo ay mangari haiduna magchaw tekliba to karisu kanaba fangroi nangbu pamliba nangbu ngawriba mayam sina nanggi asengma masak khangdabagi pangangawbagi pangnung nushibani karigumba nanggi asengma masak tamse khangba matamda nanggi tungda kanamta lairu haibase matam pumnamakta remind tawbiyo chatluki aingondagi any help kumba pamlagadi adum lao I'll be there for you chatluki wahi khara do haramlaga gam thokre Nelly su kutum tasanduna maya krak chiktuna khangi adu usittaba aigi maramdaso nangna hullaga ngangba sada yengba tabani aina kai tawrake habado ngasaidagi normal tana leramba saktamdo gari he kabaga asawbaromda onthorei mamittu ingang saubana santosu tapna sir beng tahana chalukise aduga halakpana director gi manakta changamse Santos to wamakha tarakidre asomdana karam tawri driver duda onsilaga asom saita mamai layoda ada nupi macha hom laiba sida hoi boss magi boss ki athangi matung inna gari do mamai laiduna nupi macha hom dugi mapada khami somda nupi macha hom duso khangba jat natte nok tana wari sari thoibia thoi dilina mathang ahum da nokmi tawna yengduna kaurakpani ahum du kauraiba duda fat kanano haidana yenglai dalokas khoi school gi thaini gi dupi meangi crush natra henja Lucas pa ubada ngakna koithokna hangakpani
Lucas nokmi. Hoi manine. Is noi humdi lesabi loi faramine. Lambi daga dance ka daudana. Thoi su maya hi det kai. Sum matang gi hai dunida. Ado unadaw su kuire achapu charuse. Lucas na noi na kong taba. Henjana hoi achapot pudi koi na kongge. Pupu Gandhi dodi som tamona sat pataba. Lucas to makol kajik top na no laga. Is wangang bugadi yam haramine taurise. Lao anak pa cafe amada oina kay no charuse. Ngasay kay Lucas ta mun na yung doon na ramba dililado gyan kang tatay chabagi wari do da kay chabay no nganu chabay ra henjana thoi na tibong jaw sidi nganu da chopoy tawradana henja do so fat hai adubudi thaina gi crush ubada nganu khangning ningsingakpa oirini natra thoi ga delila ga do mamit lauthok ki henja de nga ani du gi matau du da henja du gyan khanglak lak pagum mamit tu tarang khaplaga Lucas ta muk yeng ani du da muk yeng tau du na lei Lucas to nok pakhang po oina makok tu non tharaga khangi henja wa du semdorak pagum tau na ai na hai dine ko sum hagi to ba Lucas na hoise fare lo ko adudi gari yaw pa na tro noi hom thoi na yaw ado da Lucas han chat namo Lucas na hoi adudi lo ko amu nama liram ni ahum dugi mathong chadaba matau du da hairakpani ahum du so nokpa yadabagum no Lucas gari do tong duna chatkre thoi henja do onsin duna break faba ngamdrine ba jugot waram amta chadi kunam henja thoi da phairap yenglaga kana khangni ge mabu nupi ga koira jalo ani duna sanari bawari do itata da bagum hangakpani henjana ho nawaduna ne achapo chasi la o haido adu hanam ta chalugisi aduga ne wari do kari no haido khangnaba delila na hoiba adu mai tawrase lo gari se kana tharok toino thoina khanglaw lawra nang ni he nang amasu khutum sinane humjilakani masi delila khampre khangna thoida tingak yenga henja delila gi lengjum da pop tharaga yarese lao amase ngasigi guli charaktiribani adugini asam na gari machadu da ahum maktu namsilaga thora henja gari tu tongna hauren kamai haina duino haigadro nangba delila na haido mandi masak tu ubado masai su chopiduni thoina hera adugibo henja leri kemwarunu henjana nangdi kay lagi haibana ba kay lagi haino na ahum do marayet na dana cafe do la table ahangba ma dahana famduna lerami Lucas to ahum do so changsilaga chair amamam da famthara henja ai apa sagai kay jasike Lucas ahum do da amukta nokmi mamituna koini yenglaga nakanda lairiba menu book to ahum do gi mangda thamme apamba hairo order dokrase henja delila da khuchin nasigla yengo haibagum delila so book to lauraga chana ba si haidana haikre thoina da Lucas nungariba Lucas na nungare noi di kamai tawre hanagi adugum ngawriba noi geisa thoi masado khajik tingkhatlaga hanana hena phobagum tawe hojikti degree hingatle Lucas na lam yam hela jatni ne tude henjana
Adada Lucas, kainom hangine. Lucas na, hango. Henjana, da Lucas ki jail ba. Ipan panda dong law na haira iba waduda dilila ga toy gado ikang kangi. Lucas na, kaya yaw ay no dude. Henjana, lay or late, sitang kang babami. Lucas sorasang ba muktang hondo aga. Lay, yamnak na. Matam karadi lapnarure. Nung sinaruba din natin, ado amuk thengnare. Lucas ki pakhumduda ahumdu bit itik Henjana, ado kanano haiba. Haiba yaroja. Akoina khangba miroba. Noina khangba mine. Haibadi kona hairage. Chanabasa pura'e hana charisi. Wari na mo kona tawba haidune. Dililadi masado ihay hainadre. Machin machado haipet ipay na makuta fork ama pairaga chanabaduda chak tinduna tande mande chay. Loisilakpada dililado Lucas ta yenglaga. Da Lucas. Da Lucas ki number piramba yaradro. Lucas na, piramge. Hawarin kauraso aigi hanagi ajida adum paribane. Aduda dum text haro. Aduki username ka do kaurida. Adu khangadi aina ngahan kai Wari se waramoy daw. Aroybagi wahay karado suru neiduna hayrakpani. Henjana tapna. Tani ni angaw pinang ba? Taning tasa sana. Mana ulise. Kiyam kuira ka ingonda. Nang hangin atro. Lay napasan henzili hay nang dia. Tanjado da, tebel matakta lay riba, phone to call lakpado da. Lucas na. Ay call se, amta paru kiki ko. Hello, Jingle. Wari sana chat kirba nupa duda, nupi ahumdo, mayaka ba makay, yeng do na lay. Dilila di, peri tauraga. Ay humay daw no. Ay dinahan kay, malay rin na, nupa na papastorok baga, loan reject daw ba ni? Ado ka naman na, nupi ka ko yan may ba? Mama, ay kapning Toy, dilila bu, magiling jumda nga tahalaga, makoktanan tabiraga. Se, to, se, ay, nanginupa ama, sembigi. Dilila, nga tarambadagi, fukhokadaga, paamdige, ay di sige tamo sa, paame. Henjana, chalo hai, yare, taning deyang, nupagi wabu, gengo, ay tawgi. Tanjado da Lucas to changlak to na. Haima, no di ka daw re. Am to chadra ba? Henjana. Adu ni. Lucas na. Adu tayo bilbiramage. Adu ka toose ko. Henja, fukagat to na. Ay sulake, achapot karaso daike ba? Law. Makoy ani higchat kibaga, dilila na. Toy, how? Chat na si. Kaino, hinjadi. Mamay na matandalak charsa ni. Yaro he. Magi gari ni koy chatoy do, ngawro na. Asa. Kay bitta no, amok jangkir si mana. Somda na, hinjana. Da Lucas, kainom tangge ne. Lucas na. Hango. Kay gino, koy toga larido ko. Da Lucas, nangasing ki nupi koy bahay si ba? Koy sukoy di hay dun egise. As, ado po kay pakum no. Yari, to. Number pira mo, da Lucas ke. Lucas no laga. Sienna ang sidi. Ay rakise. 97. Asi hay do na magi number do hay
Henjasu thank you haiduna amuk thokminnarai. Bengtani. Staff masen ngurang-ngurang ngangnaduna wari sari. Khoi sarse. Masidi yam sauba mandra. Aisu nasai ke khalene. Staff anira ahumra maso fire tawkhrabani. Kamai tawne. Akhoida amuk taradi kamai tawba. Chathoi tumil lay. Sartholi. Ngurang-ngurang ngangnaduna wathi saramba staff singdo mathauda mai onsinkre. Hiyangamba pisam anido haipin sukchinduna koini ngai. Aduga makhol khajik horap tawna hairai. Lairiba staff khudingma karigumma amta haijage. Aina haigadauriba wase tasingna lairiba staff amada or khoigi groupta hairakpa yai. Masida haraktabida aina mayamda hairakise. Kari marimgino haibado lairiba staff makhaisingna gyan tabiyo. Hauzik faubugi oina noina suriba falsingdo hangchit faubugi manungda thuna lusinaba tawro. Aduga mathangi haibado next day da staff sing meeting abada pulap tawse. Masida laktaba khotpa yawbasingdo ayu pailite. Pare nathawsingdo tawjaro. Wai kharado hairamduna mapanda tholai. Santosta onsinduna nang asonggi chikonda haipet ewercho. Gari ama tawraga ai director gi manakta chatluge. Aduga pung 3 makhaida minister ga meeting ama lay. Adu nang nabalao. Santos na. Hoy sir. Hiyangamba gari to kakatuna sorsang na hondorai. Aduga poketa yawriba fondo lagthoktuna mala kani haikre. Aduga WhatsApp ta changaktuna group ki message to check tawe. Timan kangus haina thariba group to da message khara lairami. Kari no haina changduna yengi. Group photo ama thara ami. Photo dugi hek makhada sianga homse ningsinglibo. Haina so hairi. Hiyangamba bisum anido samjinaduna photo du jum tawthoktuna yengi. Machindana karomdagi hochilaga thengnaruino sinamo. Fat amuk tholaktuna lairiba message singdu pai. Thane school gi angang sa khuzabi singdu natro. Mane. Nang di kaida thengnaruiba. Kangla mamangda reels nam lairame. Aduda thengnariba. Number la hodro. Ai number piyo haibai pirame. Ai gide. Nasa ka ki khanba. Kana adabda. Marup ni gaina. Chalo na. Message makha tabadi padre. WhatsApp tagi tholaktuna phone do op toksili. Aduga wakhal khanba manba mahongda lay. Somda delila hana drop tawramlaga anidu mayumda hanjindabi kari thawdorai. Thoina exam su kuidre khoise lai khardi yengbodi bhabani. Henjana exam hayeng haiba kanda parlo re kaino. Thoina aduna phabadi na hawdori bro nangbo ngamjagana fail oretana. Yam lai na hai be mana. Ado kadomdano nang chatlisina. Koiba. Som the director pameldo tapna. Adudi sir. Kanana kumhanba tare. Lariba singsidadi chanababu iuude. Hiyangambana heroine dugi roldo amtairo. Pameldo wakutta pairiba chedu yenglaga inkhalakpagi ilang-langba ningak-ningak patawba wakal mapung phadribagi haunabi mina ngangakpa salakpada thawina tadaba aduga hiyangamba marak thatna
ꯌꯥꯔꯦ. ꯅꯨꯃꯤꯠ ꯃꯉꯥꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩ ꯐꯪꯅꯕ ꯊꯤꯔꯛꯑꯒꯦ. ꯍꯦꯔꯣꯗꯨꯗꯤ ꯀꯅꯥ ꯑꯣꯏꯔꯦ? ꯔꯣꯍꯤꯠꯅ ꯑꯣꯏꯔꯦ ꯁꯥꯔ. ꯐꯔꯦ ꯑꯗꯨꯗꯤ. ꯑꯩꯁꯨ ꯆꯠꯂꯨꯈꯤꯒꯦ. ꯍꯦꯔꯣꯏꯟꯒꯤꯗꯤ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ. ꯃꯤ ꯂꯩꯔꯦ. ꯁ꯭ꯄꯣꯠ ꯃꯐꯝꯁꯤꯡꯗꯣ ꯂꯤꯁ ꯑꯃ ꯁꯦꯝꯃꯒ ꯊꯝꯃꯨ.